Timor Leste ki NINGTAMBAGI IHOUda ACHOUBA THOUDANG LOUKHIBA MALEM gi SHAKNAIRABA revolutionary leader AMANI HAINA LOUNARIBA Timor Leste ki Prime Minister Xanana Gusmao ga Manipur da TANGDU LEITABA HANJILLAKNABA Licypriya Kangujam gi Khuthangda appeal Tourakhre Malem gi SHAKNAIRABI climate activist Licypriya Kangujam na Timor Leste ki Prime Minister Xanana Gusmao ga unabagi matangda Licypriya na social media da thadorapa post amana hai Malem gi maming leiraba revolutionary leader Timor Leste ki Prime Minister Xanana Gusmao ga mahaka National Parliament House da ngasi unare Xanana Gusmao asi Timor Leste bu Indonesia gi loilam lengak tagi ningtamba puraknaba hotnabada achouba thodang LOUKHIBA lustingba amani mahaki punsida yumfam oiba Gusmao gi khudol haina mingthonba Manipur gi maming leiraba sumang nila amasu leikrabani Xanana Gusmao ga unaba atuda mahakna Smile Food Blue Ocean Academy na puthokpa organic food sing khudol tamki mahakna Manipur da tangdu leitaba hanjillaknaba appeal tarakli haina fongdorakli